United Naga Council UNC gi demand singi matang da ngarang New Delhi da Government of India, Government of Manipur Amadi UNC gi marakta Nakal Ahum gi Wari Shannakhre, MATANG round gi Wari November 15 da SENAPATI da SHANNANABA matam LEPKHRE. Press na phangba pau amada ngarang sanakhiba wari aduda demand sing aduga mari lainaba chap chaba warep amata laukhiba leite. Wari Shannabanaba aduda Government of India gi maikaida Ministry of Home Affairs ki advisor AK Misrana luchingki. Government of Manipuri gi Chief Secretary Dr. Benit Joshi amsung Home gi Commissioner Ashok Kumar na sarkyaki. UNC gi oina Council asigi President Engyo Lorho, General Secretary Barayo Satsang, UNC gi Working Committee gi Convener Samson Riamai, UNC gi Hanigi President KS Polio, Naga Women Union gi President Priscilla Tiumai, Amadi Naga, All Naga Students Union of Manipur Ansam gi President Luikang Laksan Sarkyaki. Nakal Ahum gi Wari Shannabanaba du da chap chaba warep lawba laikhide adubu UNC gi demand adugi matangda Nakal Ahum gi marakta wari sanaduna time bound manner da waroisin purakna ba hotnamina ba haina amato oina yanakhi. Mathang round gi wari November 15 da SENAPATI da SHANNANABA haina su amato oina yanakhi hairi. Ningsingba yabdi Congress laingak ki matam kumjale singni 13 ki December ni panda hana lairamba district sing dagi khaidoklaga nongna district ni pan semkhibani adubu district ni pan semkhiba adu naga miyam gi ayaba amadi knowledge yaudana semkhibo ibani state laingak na nongna district sembege notification adu handok kadabani haiba demanda matamatu da United Naga Council na National Highway da numit chamaga kuntrama pani chupni economic blockade ki khongjang changsin khibani adubu kumjale singni 13 da center da Narendra Modi na luchingba BJP ki laingak heklakpaga UNC da thazaba bibadagi economic blockade ki khongjang adu handok tuna UNC ga Nakal Ahum gi marakta wari sananba hokibani hiramasiga mari lenana mamangda round tara thokna wari sanakrabani ikon kon wari adu kumjale singni 18 gi March ki 8 da sanakhibani.